ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯊꯧꯖꯥꯜ ꯍꯩꯕꯤ ꯃꯆꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯦꯝꯆꯧꯕꯤ ꯀꯩꯊꯦꯜꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯋꯥꯡꯊꯣꯏ ꯃꯌꯨꯝꯒꯤ ꯂꯩꯁꯤꯡ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯕꯨꯡꯉꯣ ꯆꯧꯕ, ꯅꯪꯕꯨ ꯊꯕꯛ ꯆꯠꯄ ꯊꯦꯡꯗ꯭ꯔꯤꯕꯔꯣ?" "ꯏꯃꯥ, ꯈꯔ ꯉꯜꯂꯤ, ꯑꯗꯨꯅ ꯂꯩ ꯏꯁꯤꯡ ꯆꯥꯏꯕ ꯂꯣꯏꯔꯒ ꯆꯠꯂꯗꯕꯅꯤ." "ꯅꯅꯥꯎ ꯅꯨꯄꯥꯗꯨꯅ ꯇꯨꯝꯕ ꯐꯥꯎꯕ ꯍꯧꯒꯠꯂꯝꯈꯤꯔꯣꯏ꯫ ꯃꯌꯥꯝꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯌꯥꯏ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯣ ꯈꯪꯗꯦ." "ꯏꯃꯥ, ꯑꯉꯥꯡꯅꯤꯅ ꯇꯧꯔꯤꯅꯤ. ꯈꯔ ꯆꯥꯎꯔꯛꯑꯒ ꯃꯔꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯛꯆꯅꯤꯗ." "ꯍꯣꯏ ꯍꯣꯏ." ꯃꯦꯝꯆꯧꯕꯤ ꯃꯄꯨꯔꯣꯏꯕꯒ ꯉꯟꯅ ꯀꯥꯏꯅꯈꯤꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯋꯥꯅ ꯌꯣꯛꯆꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯂꯥꯏꯔꯕ ꯏꯃꯨꯡꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯋꯥꯡꯊꯣꯏꯅ ꯈꯨꯜ ꯑꯗꯨꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯅꯤꯍꯥꯔ ꯀꯧꯕ ꯑꯍꯜ ꯑꯃꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯪꯖꯕ ꯑꯗꯨꯅ ꯃꯌꯨꯝ ꯄꯨꯖꯔꯝꯃꯤ꯫ ꯋꯥꯡꯊꯣꯏ ꯌꯥꯝꯅꯗꯤ ꯄꯪꯖꯩ, ꯃꯕꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯆꯝꯖꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯃꯉꯥꯜ ꯌꯥꯝꯅ ꯁꯤꯡꯉꯤ, ꯑꯗꯨꯕꯨ ꯊꯕꯛꯇꯤ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ, ꯃꯔꯤꯟ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯦꯝꯆꯧꯕꯤꯅ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯖꯔꯝꯃꯤ꯫ "ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯅꯪꯁꯨ ꯄꯥꯈꯪ ꯐꯥꯔꯕꯅꯤ. ꯅꯣꯡꯃꯇꯁꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯅꯌꯥꯝꯕ ꯑꯁꯤꯅ ꯌꯨꯝꯒꯤ ꯏꯪꯈꯣꯜꯒꯤ ꯁꯪꯕꯟ ꯁꯤꯠ ꯁꯦꯡꯗꯅ ꯁꯦꯝ ꯁꯥꯔꯤꯕ ꯑꯁꯤꯗ ꯈꯔ ꯌꯥꯎꯁꯤꯟꯕ ꯌꯥꯏ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯃꯥꯟꯅꯕ ꯈꯔꯒ ꯈꯨꯜ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯆꯠ ꯆꯠꯂꯨꯔꯅꯤ. ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯒ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯗꯨꯅ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯅꯤ. ꯅꯌꯥꯝꯕꯁꯤꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯤꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯄꯨꯔꯤꯕꯁꯦ ꯅꯪꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯌꯥꯏ." "ꯏꯃꯥ, ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯈꯨꯔꯥ ꯃꯅꯤꯍꯥꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯕꯒꯤ ꯊꯥꯒꯤ ꯁꯦꯜ ꯐꯪꯂꯛꯄ ꯑꯗꯨꯅ ꯌꯨꯝꯒꯤꯗꯤ ꯑꯗꯨꯝ ꯁꯤꯟꯕ ꯀꯣꯟꯅꯔꯤꯗꯨꯗꯤ." "ꯅꯌꯥꯝꯕ ꯃꯊꯟꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯩꯔꯤ. ꯀꯔꯤꯒꯨꯝꯕ ꯅꯌꯥꯝꯕꯁꯤꯅ ꯅꯥ ꯌꯦꯛꯇꯅ ꯊꯕꯛ ꯁꯨꯕꯒ ꯆꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦꯅꯦ. ꯑꯗꯨꯅ ꯅꯪꯁꯨꯅꯦ, ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯅꯌꯥꯝꯕ ꯃꯊꯟꯇ ꯁꯨꯕꯗ ꯋꯥꯖꯔꯕꯅꯤ. ꯅꯪꯁꯨ ꯊꯕꯛ ꯑꯃꯔ ꯑꯃꯔ ꯊꯤꯗꯨꯅ ꯌꯥꯎꯁꯤꯜꯂꯒ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯂꯩꯍꯧꯅꯕ ꯍꯥꯏꯕꯅꯤꯅꯦꯍꯦ." "ꯍꯣꯏ ꯍꯣꯏ, ꯌꯥꯔꯦꯁꯦ. ꯑꯩ ꯍꯌꯦꯡ ꯑꯝꯇ ꯈꯜꯂꯛꯈꯤꯒꯦ. ꯑꯩꯅꯦ ꯑꯁ꯭ꯋꯥꯏꯐꯥꯎꯇꯪ ꯊꯣꯛꯎꯈꯤꯒꯦ ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯝꯃꯨ." "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯋꯥ ꯉꯥꯡꯕꯗꯒꯗꯤ ꯏꯁꯤꯡ ꯂꯤꯠꯇꯦ. ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯔꯕ ꯃꯤꯒ ꯁꯥꯗꯅ ꯆꯠꯈ꯭ꯔꯤꯕꯅꯤꯅꯦ ꯃꯁꯦ. ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯀꯔꯝꯅ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯣ ꯈꯪꯗꯦ." "ꯏꯃꯥ, ꯅꯆꯥ ꯈꯨꯔꯥ ꯃꯅꯤꯍꯥꯔꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯈꯤꯒꯦ." "ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ." "ꯏꯕꯨꯡꯉꯣ ꯆꯧꯕ, ꯅꯪꯅ ꯃꯅꯤꯍꯥꯔꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕꯗꯣ ꯅꯕꯨꯛꯀ ꯊꯟꯕ꯭ꯔꯕ? ꯏꯃꯥꯗꯤꯅꯦ ꯅꯪ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯝꯒꯗꯕ ꯃꯥꯟꯗꯦ. ꯑꯗꯨꯅ ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅꯅꯦ ꯌꯨꯝꯁꯤꯗ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯨ ꯂꯥꯎ." "ꯏꯃꯥ, ꯆꯥꯛꯄꯨꯗꯤ ꯄꯨꯛ ꯊꯟꯅ ꯄꯤꯖꯩꯗ. ꯈꯨꯔꯥꯗꯣ ꯌꯥꯝ ꯐꯩ." "ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩ. ꯏꯃꯥꯗꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯤꯡꯁꯦ ꯐꯅ ꯈꯟꯕ ꯉꯝꯗꯦ. ꯏꯆꯥꯕꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯇꯧꯅꯅꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯟꯅ ꯈꯟꯕꯤꯔꯝꯂꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ." "ꯏꯃꯥ, ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯈꯨꯔꯥꯅ ꯀꯩꯁꯨ ꯇꯧꯗꯦ. ꯏꯃꯥ, ꯈꯨꯔꯥꯗꯣ ꯌꯥꯝ ꯐꯩ." "ꯑꯗꯨꯕꯨꯗꯤ ꯃꯅꯤꯍꯥꯔꯗꯣ ꯍꯥꯟꯅꯗꯒꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯁꯦꯜ ꯄꯥꯏꯕ ꯃꯤꯒꯤ ꯊꯃꯣꯏꯗꯤ ꯁꯦꯡꯗꯕꯅꯤ. ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯍꯪꯕꯅꯤ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯂꯨꯔꯣ. ꯌꯨꯝꯗ ꯍꯜꯂꯛꯄꯗꯅꯦ ꯈꯔ ꯉꯟꯅꯗꯤ ꯍꯜꯂꯛꯅꯕ ꯇꯧꯀꯣ ꯏꯃꯥꯒꯤ ꯑꯆꯧꯕ." "ꯍꯣꯏ ꯏꯃꯥ, ꯊꯕꯛ ꯂꯣꯏꯔꯗꯤ ꯉꯟꯅ ꯍꯜꯂꯛꯀꯅꯤꯗ." ꯋꯥꯡꯊꯣꯏ ꯃꯃꯥꯗ ꯈꯨꯔꯨꯝꯂꯝꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ꯫ ꯑꯁꯣꯝꯗꯅ ꯃꯉꯥꯜ ꯑꯗꯨ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯗ ꯃꯇꯥꯎ ꯈꯔꯒ ꯊꯦꯡꯅꯔꯝꯃꯤ꯫ "ꯍꯥꯏ, ꯁꯛ ꯐꯖꯕ, ꯀꯗꯥꯏ ꯆꯠꯀꯦꯅ ꯊꯣꯔꯛꯏꯅꯣ?" "ꯑꯩ ꯁꯦල් ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯅ ꯊꯣꯔꯛꯏꯅꯤ." "ꯏꯁ, ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛꯀ ꯊꯤꯕ ꯊꯣꯔꯛꯏꯕ? ꯏꯇꯥꯎ ꯅꯪꯕꯨ ꯀꯔꯤꯒ ꯆꯥꯎꯔꯒꯦ? ꯉꯁꯤ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯣ?" "ꯍꯣ, ꯂꯥꯏꯔꯕꯅꯤꯅ ꯋꯥꯈꯜ ꯈꯔ ꯇꯥꯗꯕ ꯌꯥꯗ꯭ꯔꯕ." "ꯏꯁ, ꯋꯥꯈꯜ ꯇꯥꯕꯒ ꯂꯥꯏꯔꯤ. ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪ ꯍꯧꯕꯅꯤ. ꯅꯣꯏꯗꯤ ꯀꯩꯒꯤ? ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ. ꯃꯗꯨ ꯌꯦꯡꯕ ꯆꯠꯅꯅꯕꯅꯤ. ꯅꯪ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ?" "ꯑꯦ, ꯀꯩꯒꯤ ꯂꯩꯍꯧꯗꯣꯏꯕ? ꯆꯠꯇꯕꯒ ꯌꯥꯄꯣꯠꯇꯦ, ꯂꯥꯛꯀꯦ." "ꯑꯗꯨꯅꯦ, ꯁꯨꯅꯤꯡꯗꯕ ꯅꯔꯤꯟ ꯇꯟꯕ ꯅꯪꯅꯒ ꯁꯦꯜ ꯇꯥꯟꯕꯒꯤ ꯋꯥꯈꯜꯒ ꯈꯟ ꯁꯥꯔꯗꯅ ꯀꯥꯟꯅꯔꯣꯏ ꯀꯥꯟꯅꯔꯣꯏ. ꯑꯗꯣ ꯅꯪꯅ ꯁꯦꯜ ꯇꯥꯟꯒꯦ ꯍꯥꯏꯅ ꯇꯥꯜꯂꯕꯗ ꯀꯌꯥꯝꯕꯨ ꯌꯥꯝꯅ ꯇꯥꯟꯒꯗꯧꯔꯤꯕꯅꯣ? ꯅꯪꯗꯤ ꯅꯨꯄꯤꯒꯤ ꯃꯔꯜꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ, ꯌꯥꯝꯅ ꯅꯔꯤꯜ ꯇꯟꯕ, ꯅꯪꯅ ꯈꯨꯔꯥ ꯃꯅꯤꯍꯥꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯇꯪ ꯌꯥꯎꯖꯕꯤ ꯑꯗꯣ ꯀꯣꯏꯅꯔꯒ ꯂꯩꯔꯕ ꯅꯪꯅ ꯂꯥꯏꯔꯕ ꯁꯥꯔꯅꯨꯀꯣ. ꯅꯪꯗꯤ ꯁꯨꯗ꯭ꯔꯁꯨ
ꯅꯨꯄꯤꯒꯤ ꯃꯔꯜꯅ ꯍꯤꯡꯕ ꯌꯥꯔꯦ ꯑꯗꯣ ꯁꯦꯜꯕꯨ ꯀꯌꯥꯝ ꯌꯥꯝ ꯄꯥꯏꯅꯔꯛꯑꯒꯦ ꯁꯛ ꯐꯖꯕ ꯌꯥꯎꯖꯔꯦ ꯂꯥꯛꯑꯣ ꯆꯠꯄꯤꯔꯁꯤ ꯅꯣꯡꯃꯗ ꯁꯦꯜ ꯄꯨꯊꯣꯛꯅꯤꯗꯤ ꯈꯪꯗꯦ ꯏꯇꯥꯎ ꯑꯩꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯁꯦ ꯑꯆꯝꯕ ꯅꯠꯇꯦ ꯈꯨꯜꯁꯤꯒꯤ ꯁꯦꯜ ꯄꯥꯏꯕꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯈꯨꯔꯥ ꯃꯅꯤꯍꯥꯔꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯃꯣꯝꯅꯤꯅꯦꯍꯦ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯒꯤ ꯅꯨꯄꯤ ꯊꯤꯔꯒ ꯂꯣꯏꯅ ꯄꯨꯊꯣꯛꯄꯤꯒꯦꯕ ꯄꯨꯊꯣꯛꯑꯅꯤ ꯅꯨꯄꯤ ꯊꯤꯈ꯭ꯔꯗꯤ ꯃꯄꯥꯟꯒ ꯑꯝꯇ ꯊꯣꯔꯛꯑꯔꯣꯏ ꯌꯥꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯊꯦꯡꯈꯤꯅꯤ ꯃꯉꯥꯜ ꯃꯇꯥꯎ ꯃꯌꯥꯝꯒ ꯊꯪꯅꯕ ꯈꯨꯜꯗ ꯄꯥꯡꯊꯣꯛꯂꯤꯕ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯕ ꯆꯠꯂꯝꯃꯤ ꯋꯥꯡꯊꯣꯏ ꯃꯅꯤꯍꯥꯔꯒꯤ ꯃꯌꯨꯝꯒꯤ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯆꯥꯎꯔꯕ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯂꯩꯁꯤꯡꯕꯨ ꯁꯦꯝ ꯁꯥꯗꯨꯅ ꯏꯁꯤꯡ ꯆꯥꯏꯔꯝꯃꯤ ꯃꯅꯤꯍꯥꯔꯁꯨ ꯂꯩꯀꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯡꯊꯣꯏ ꯏꯁꯤꯡ ꯈꯔꯗ ꯄꯨꯔꯛꯎ ꯈꯨꯔꯥ ꯁꯤꯗ ꯂꯩꯖꯔꯦ ꯀꯔꯤꯅꯣꯅꯦ ꯋꯥꯡꯊꯣꯏ ꯅꯪꯅ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯆꯧꯕ ꯑꯃ ꯄꯨꯔꯛꯂꯤꯁꯤꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯄꯨꯔꯛꯑꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯏꯍꯦ ꯈꯨꯔꯥ ꯑꯩꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯩꯗꯤ ꯂꯩ ꯆꯥꯏꯅꯕ ꯏꯁꯤꯡ ꯄꯨꯔꯛꯑꯣ ꯍꯥꯏꯔꯨꯕꯩ ꯅꯤꯡꯂꯨꯔꯦ ꯈꯨꯔꯥ ꯑꯩ ꯊꯛꯅꯅꯕ ꯏꯁꯤꯡꯗꯣ ꯄꯨꯖꯔꯛꯑꯒꯦ ꯋꯥꯡꯊꯣꯏ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ ꯈꯨꯔꯥꯅ ꯅꯪꯕꯨ ꯁꯤꯡꯅꯅꯕ ꯇꯥꯛꯄꯤꯕꯁꯤ ꯀꯔꯤꯃꯠꯇ ꯍꯦꯛ ꯀꯥꯟꯅꯗꯦ ꯅꯪꯕꯨ ꯈꯔ ꯁꯤꯡꯕ ꯇꯝꯃꯨ ꯄꯪꯖꯔꯕꯗꯤ ꯃꯤꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤꯀꯣ ꯈꯔ ꯁꯤꯡꯕ ꯇꯝꯃꯨ ꯅꯨꯄꯥꯅꯕꯨ ꯅꯪꯒꯤ ꯅꯇꯧ ꯑꯗꯨꯅꯗꯤ ꯅꯨꯄꯤga ꯑꯃꯠꯇ ꯊꯤꯕ ꯐꯪꯂꯔꯣꯏ ꯈꯨꯔꯥ ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯕꯁꯨ ꯀꯩꯝꯇ ꯀꯥꯏꯗꯦꯗ ꯑꯩ ꯈꯨꯔꯥꯒꯤ ꯏꯁꯤꯡꯗꯣ ꯂꯧꯖꯔꯛꯑꯒꯦ ꯋꯥꯡꯊꯣꯏ ꯃꯥꯒꯤ ꯄꯪꯖꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯅꯤꯍꯥꯔꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯅꯣꯡꯃꯇ ꯋꯥꯍꯩ ꯑꯀꯟꯕ ꯑꯃꯠꯇ ꯉꯥꯡꯕꯤꯔꯝꯗꯦ ꯐꯅ ꯑꯗꯨꯃꯛ ꯂꯣꯏꯅꯕꯤꯔꯝꯃꯤ ꯋꯥꯡꯊꯣꯏ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯅꯤꯍꯥꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯂꯩꯔꯤꯕ ꯊꯣꯏꯁꯅꯥꯗ ꯍꯥꯏꯔꯝꯃꯤ ꯊꯣꯏꯕꯤꯁꯅꯥ ꯈꯨꯔꯥꯗꯣ ꯏꯁꯤꯡ ꯊꯛꯅꯤꯡꯉꯦꯅ ꯍꯥꯏꯍꯧꯋꯦ ꯏꯁꯤꯡ ꯊꯛꯅꯕ ꯑꯝꯇ ꯄꯤꯔꯛꯑꯣ ꯇꯥꯋꯥꯡꯊꯣꯏ ꯁꯤꯗ ꯂꯩꯔꯦ ꯃꯇꯥꯡꯗꯨꯗ ꯃꯅꯤꯍꯥꯔꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯅ ꯊꯣꯏꯁꯅꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ ꯊꯣꯏꯕꯤꯁꯅꯥ ꯅꯪꯕꯨ ꯑꯩꯅ ꯆꯥ ꯄꯨꯔꯛꯑꯣ ꯍꯥꯏꯔꯒ ꯀꯩꯗꯧ ꯂꯩꯔꯤꯅꯣ ꯃꯆꯥꯏꯕꯦꯝꯃ ꯄꯨꯖꯔꯛꯑꯦ ꯊꯣꯏꯕꯤꯁꯅꯥ ꯅꯪꯗꯤ ꯇꯔꯨꯕꯤꯒꯤ ꯄꯥꯈꯣꯜꯗ ꯑꯩꯉꯣꯟꯗꯒꯤꯕꯨ ꯍꯦꯟꯅ ꯋꯥꯔꯝꯃꯅꯤ ꯇꯥꯋꯥꯡꯊꯣꯏ ꯋꯥꯗꯦꯗ ꯑꯩ ꯆꯥ ꯑꯝꯇ ꯄꯤꯔꯨꯈꯤꯒꯦꯀꯣ ꯊꯣꯏꯕꯤꯁꯅꯥ ꯇꯔꯨꯕꯤꯒꯤ ꯆꯥ ꯌꯥꯝ ꯊꯨꯅ ꯄꯨꯗꯨꯅ ꯄꯤꯔꯝꯃꯤ ꯊꯣꯏꯕꯤꯁꯅꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯇꯨꯝꯍꯩ ꯍꯧꯒꯠꯂꯛꯄꯒ ꯆꯥ ꯄꯨꯔꯛꯑꯣꯅ ꯑꯗꯨꯗ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯅꯍꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯆꯥꯏꯕꯦꯝꯃ ꯑꯩ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯔꯤꯉꯩꯗ ꯃꯆꯥꯏꯕꯦꯝꯃ ꯍꯧꯒꯠꯄ ꯈꯪꯍꯧꯗ꯭ꯔꯦ ꯈꯪꯉꯣꯏꯌꯦ ꯅꯪꯅ ꯅꯣꯡꯃꯇ ꯊꯕꯛ ꯑꯃꯠꯇ ꯃꯇꯝ ꯆꯥꯅ ꯄꯥꯡꯊꯣꯛꯈ꯭ꯔꯕ꯭ꯔꯣ ꯌꯥꯔꯦ ꯑꯩꯒꯤ ꯆꯥꯛ ꯏꯁꯤꯡꯗꯤ ꯂꯣꯏꯁꯤꯜꯂꯕ꯭ꯔꯥ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩ ꯄꯨꯖꯔꯛꯑꯒꯦ ꯇꯔꯨꯕꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝꯅ ꯐꯖꯗꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯥ ꯃꯉꯥꯏꯔꯦ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯟꯗꯨꯅ ꯄꯣꯡꯖꯔꯝꯃꯤ ꯅꯣꯡꯃ ꯃꯅꯤꯍꯥꯔꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯊꯣꯝꯕ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯣꯝꯕ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯣꯏ ꯇꯥꯆꯧꯒ ꯋꯥ ꯑꯝꯇ ꯈꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯀꯔꯤ ꯋꯥꯅꯣꯅꯤ ꯅꯪꯅ ꯈꯟꯅꯁꯤ ꯍꯥꯏꯔꯤꯗꯨꯕꯣ ꯇꯥꯆꯧ ꯑꯩꯈꯣꯏ ꯇꯔꯨꯕꯤꯁꯦ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯕꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯤ ꯑꯗꯨꯅ ꯁꯥꯒꯩꯒꯤꯁꯨ ꯃꯥꯏ ꯆꯣꯞꯇꯅꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯈꯣꯃꯩ ꯀꯧꯕ ꯌꯥꯝꯅ ꯁꯦꯜ ꯄꯥꯏꯕ ꯑꯃ ꯂꯩ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒ ꯇꯔꯨꯕꯤꯒ ꯂꯨꯍꯣꯡꯂꯕꯗꯤ ꯃꯥꯅ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯅ ꯍꯥꯟꯅꯗꯒꯤꯁꯨ ꯈꯣꯃꯩꯗꯣ ꯌꯥꯝꯅ ꯃꯔꯜ ꯃꯊꯨꯝ ꯂꯩꯕ ꯂꯧ ꯌꯥꯝ ꯆꯥꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗ ꯏꯆꯥꯅꯨꯄꯤ ꯊꯥꯖꯕꯗ ꯏꯆꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯇꯔꯨꯕꯤꯒꯤ ꯋꯥ ꯑꯃ ꯍꯥꯟꯅ ꯇꯥꯈꯤꯁꯤ ꯃꯥꯅ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅꯁꯨ ꯇꯧꯕ ꯄꯥꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯇꯔꯨꯕꯤꯗ ꯍꯪꯂꯁꯤ ꯇꯔꯨꯕꯤ ꯀꯧꯗꯨꯅ ꯃꯅꯤꯍꯥꯔꯅ ꯃꯆꯥꯗ ꯍꯥꯏꯔꯝꯃꯤ ꯏꯄꯥꯒꯤ ꯇꯔꯨꯕꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯑꯗꯨꯅ ꯅꯪꯕꯨ ꯏꯄꯥꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟ ꯅꯪꯅꯁꯨ ꯍꯌꯦꯡ ꯀꯣꯟꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝꯗ ꯊꯥꯖꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯈꯥꯇꯣꯟꯒꯤ ꯃꯇꯥꯎꯒꯤ ꯃꯆꯥꯒ ꯅꯪꯒ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯕꯗ ꯀꯔꯤ ꯈꯜꯂꯤꯕ ꯕꯥꯕꯥ ꯑꯩꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥ ꯂꯩ ꯑꯩ ꯃꯥ ꯅꯠꯇꯅ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯀꯅꯥꯅꯣꯅꯦ ꯅꯪꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯕꯣ ꯕꯥꯕꯥ ꯑꯩꯈꯣই ꯈꯨꯜꯁꯤꯗꯒꯤꯅꯦ ꯇꯔꯨꯕꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯠꯇꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯀꯅꯥꯝꯇꯁꯨ ꯂꯩꯕ ꯅꯠꯇꯦ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ ꯅꯪꯒ ꯈꯪꯅꯔꯤꯕꯗꯨꯕꯣ ꯈꯥꯇꯣꯟ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯃꯤꯡꯅ ꯃꯉꯥꯜ ꯀꯧꯏ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯃꯦꯝꯆꯧꯕꯤ ꯃꯌꯥꯝꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯔꯤꯕ ꯗꯥꯋꯥꯡꯊꯣꯏꯅꯤ ꯇꯔꯨꯕꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯗꯨꯗ ꯅꯪꯅ ꯅꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤꯗ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯣ ꯈꯥꯇꯣꯟꯅ ꯁꯤꯟꯕꯁꯤ ꯌꯥꯎ ꯃꯁꯤꯅ ꯅꯪ ꯍꯌꯦꯡ ꯀꯣꯟꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯈꯥꯇꯣꯟ ꯑꯩꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯦ
Sinatana ay kanamtaga luhongba ngamlaroi. Masida khatuna aina pamdaba thabakta sum hanjin hanjin hairisibu kaigino. Ai nakoina haiba wa amata taningdi. Baba, aidi mangaga luhongdrabadi aidi ithanda sizani haisini. Ipagi tarubi. Ipa nangna pamdaba thabakta nam mahaduna tawhanba pamdi. Nangna khangnajariba nupa aduga luhongba ipa yari. Ipagidi fana laira jarabasu mabuk mapau phaba mido pam. Wangthoigi Manau nupa oiragadi soidana lamchat bebar phajaba angang amadi oiramani khal. Phare phare. Ichana khangnajariba nupa dudasu hai pabana yare haibisi. Adugane luhong thoknanaba tawrasi. Phani baba. Tarubi mapana mangalbu luhongba yarakpa aduda yamna haraujarami. Numit adugi numidang wairamda mangalga unarami. Da mangal, aikoinigi marise pabana khangkri. Adudi ibani kainaba taraba. Kadaidagi kainabano? Aina wari pumbai khoi pabada loi likre. Haujikti pabanasu akoini luhongba yari. Aduna luhong thoknaba tawrasi. Tarubi, nangna hairiba wado aigidi yamna laipok phaba wan. Adubu aigisu imana yumgi ahalni. Aduna imada amta hangkigi. Nang hayeng khara nganna thoklo. Yumda chatlusi. Aduga imada haise. Hoi, ai hayeng nganna thoragi. Aduga ai imada haige. Yababudi yarabanida. Aduda nangse imagi mamangda amtang puraga nasakpase khangangi tawbani. Tarubi, nang laurabanina aidi awaba amta leiroi. Aidi nupigi maralna nungaiba haibdo oirin. Aigi laibakse kayada pharibani. O phari, adudi ai hayeng ne khara nganna thoragi. Mangalna mathangi numitta tarubibu mayumda puduna mamaga khangna halami. Bema, ima aikhoidi lairaba imungnido. Nangdi khulasigi sel paikraba imungi machani. Aduna nangbu aigi imau oizaba phangjarabadi aikhoigidi yamna laibak phabani. Adubu nangbu hainagadro. Ima, nachadi damangalgi manaktabu leiradi hainadaba kaisu leite. Nacha ainasu pabada hainari. Pabana luhongbasu yarei. Maduda imagi wa amata takiga haiduna lakpani. Ima, aiga damangalga luhongbase yabiyo. Ichana adumna khallabanina ima suya. Adubu aigi ichanu padi ani. Mangalgi mathakta mayamba malai. Mayambase hana mayum palhaningbu. Adubu ichanu pa ahalasina pangmanbasida. Nupibu amata khangnaba leite. Masida ima se matha saribani. Ima, adugidi wabigano. Dawang thoigi nupidi aigi thabak sunanaba leiba thobisana kaubi leisabi amalei. Maga luhonghalase ima. Nupi machadunabu yarakadrani bim. Ima kaigi yaro idoino. Madi aina haiba khudima yabani ima. Adudi thobisanada ai hairagi. Aduga dawang thoi hana luhong thoase. Tarubina sinduna thobisanaga wangthoiga luhonghalami. Makoyani luhongba loiraba matungda mangalga tarubiga amung luhonglami. Haujikti machil manau animak luhonglami. Tarubigini haiduna mapana sana lupa amadi lau ingkol kaya ama piraklami. Luhonglaba matungdagi su tarubina thobisanabu mayumda sizinarakiba adugumna ngayakta pothaba sangdaba makai sizinabirami. Thobisana, nangse phanasu yamna ngangbani. Adubu yadini. Aina tum hogolakpaga cha puro haibado. Nang adum thengna puraidu kaiginoba. Masai bema, imane yumasigi ahalnina imada hana pirambani. O imadi kona bibiyai. Aigina hana maruni. Aigi hana purakadaba. Matung manao amu hana soiranuko. Thobisana tarubigi matawasida yam nungaisaramde. Memchaubi mamau nupi anibu chak punna chaminanadaba haina kauram. Imoi bema, nakoy ani lao, ngasidine inemga chak punna chaminarasi. Thobisana lao lao. Ima, madi aikhoiga chak punna chaminagadaba nati. Madi yumsigi thabak sunanaba leiba mini. Madi akhoina chaba loiraba matungda chagadabani. Bema, nangna ngangidubu kaino. Thobisana se nangi nache. Nache da adumna haigan. Hana nangi yumda thabak suramlabasu haujikti ma se. Nache ama oirabani. Adugane, nangna hana thobisana haina kaurabasu. Haujikti nache oirabani. Adune iche kau. Ima, aina mabu aikhoi tega luhongbagi maramdi. Aigi yumda tarukpa adugumna yum asidasu. Mana thabak sunanabagi damaktani. Aduna ima, mase aigi thabak sunanaba miga chap manai. Memchawbina tarubigi matawdu ubada yam yaninglamde. Hana haidunasu wakhal tahannaba tawrabasu wakhal taramde. Mana thoisanabu minai amagumna adumak sizinabiram. Thobisana wadi haiba ngamda mathamoi wana lenjaram. Tarubigi lamchat asi mangalna khanglam. Tarubi, nangna tawribisi kain.
ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯏꯇꯩꯃꯁꯦ ꯍꯥꯟꯅ ꯅꯪꯒꯤ ꯌꯨꯝꯗ ꯊꯕꯛ ꯇꯧꯅꯅꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯑꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯁꯤꯖꯤꯟꯅꯔꯗꯤ ꯇꯥꯆꯧꯅ ꯀꯔꯤ ꯈꯟꯈꯤꯅꯤ? ꯃꯁꯤꯗ ꯀꯔꯤ ꯈꯟꯐꯝ ꯊꯣꯛꯀꯦ? ꯑꯩꯅ ꯊꯣꯏꯕꯤꯁꯅꯥꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯅꯕ ꯍꯥꯏꯗꯅ ꯏꯇꯩꯒ ꯂꯨꯍꯣꯡꯍꯟꯈꯤꯕꯅꯤ꯫ ꯇꯔꯨꯕꯤ, ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯇꯩꯃꯁꯦ ꯅꯪꯒꯤ ꯅꯆꯦ ꯊꯣꯛꯑꯕꯅꯤ꯫ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯅꯪꯒ ꯃꯧ ꯑꯣꯏꯃꯤꯟꯅꯔꯤꯕꯅꯤ꯫ ꯅꯪꯁꯨ ꯏꯇꯩꯃꯒ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯗꯨꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯧ꯫ ꯗꯥ ꯃꯉꯥꯜꯅ ꯍꯥꯏꯔꯤꯗꯨꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯩꯗꯤ ꯃꯥꯕꯨ ꯏꯆꯦꯅꯤ ꯍꯥꯏꯅ ꯁꯨꯡꯈꯟ ꯈꯟꯕ ꯉꯝꯃꯣꯏ꯫ ꯃꯥꯗꯤ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯃꯤꯅꯤ꯫ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯄꯥꯅ ꯀꯦꯅ ꯅꯧꯅ ꯌꯣꯛꯂꯛꯄꯒꯤ ꯍꯧꯅꯕꯤ ꯃꯁꯤꯡ ꯈꯥꯗ ꯐꯖꯅ ꯈꯥꯔꯤꯅꯦ ꯍꯥ? ꯑꯣ ꯐꯔꯦ ꯐꯔꯦ, ꯅꯪꯒ ꯉꯥꯡꯅꯕꯒ ꯑꯩ ꯉꯝꯖꯄꯣꯠꯇꯦ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯇꯔꯨꯕꯤ ꯍꯥꯟꯅꯒꯨꯝꯅ ꯊꯣꯏꯕꯤꯁꯅꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥ, ꯆꯥ ꯄꯨꯔꯛꯑꯣ, ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯅꯣ? ꯇꯔꯨꯕꯤ, ꯁꯦ ꯅꯪꯒꯤ ꯆꯥꯗꯣ꯫ ꯏꯇꯩꯅ ꯆꯥ ꯄꯨꯕꯤꯔꯛꯏꯁꯤꯕꯨ ꯊꯣꯏꯕꯤꯁꯅꯥꯗꯨꯕꯨ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈ꯭ꯔꯕ꯭ꯔꯣ? ꯅꯠꯇꯦ ꯅꯠꯇꯦ, ꯅꯆꯦꯗꯨ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯆꯥꯁꯦ ꯁꯤꯗ ꯊꯅꯝꯃꯒꯦꯀꯣ꯫ ꯍꯣꯏ ꯍꯣꯏ ꯏꯇꯩ꯫ ꯋꯥꯡꯊꯣꯏ ꯇꯔꯨꯕꯤꯗ ꯆꯥ ꯄꯤꯔꯝꯗꯨꯅ ꯊꯣꯛꯂꯛꯄꯗ ꯊꯣꯏꯕꯤꯁꯅꯥꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥ, ꯇꯔꯨꯕꯤꯒꯤ ꯆꯥꯗꯣ ꯑꯩꯅ ꯄꯤꯔꯝꯃꯕꯅꯤ꯫ ꯍꯩꯃꯥ, ꯇꯥꯃꯣꯗꯤ ꯀꯩꯒꯤ ꯇꯔꯨꯕꯤꯗ ꯆꯥ ꯄꯤꯔꯨꯔꯤꯕꯅꯣ? ꯑꯩꯅ ꯄꯤꯕꯅ ꯄꯤꯕꯅꯤ, ꯇꯥꯃꯣꯅ ꯀꯔꯤꯒꯤ ꯄꯤꯕꯤꯔꯨꯔꯤꯕꯅꯣ? ꯇꯥꯃꯣ, ꯇꯔꯨꯕꯤꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯁꯤꯖꯤꯟꯅꯕꯗ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ꯫ ꯃꯗꯨ ꯅꯠꯇ꯭ꯔꯗꯨꯅ ꯇꯥꯃꯣꯕꯨꯁꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯛꯄꯗꯤ ꯑꯩ ꯅꯨꯡꯉꯥꯏꯖꯔꯣꯏꯌꯦ꯫ ꯇꯥꯃꯣ, ꯑꯩ ꯌꯥꯝ ꯋꯥꯔꯤ꯫ ꯇꯔꯨꯕꯤꯅ ꯑꯩꯕꯨ ꯃꯆꯦ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯕꯦꯕꯥꯔ ꯊꯝꯕꯤꯗꯦ꯫ ꯆꯥꯛ ꯆꯥꯕꯁꯨ ꯃꯥꯅ ꯑꯔꯦꯝꯕ ꯈꯔ ꯄꯤꯖꯗꯨꯅ ꯇꯣꯛꯍꯜꯂꯤ꯫ ꯑꯗꯨꯅ ꯇꯥꯃꯣ, ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯃꯔꯣꯏ꯫ ꯏꯃꯥꯗ ꯈꯔ ꯍꯥꯏꯕꯤꯌꯣ꯫ ꯊꯣꯏꯕꯤꯁꯅꯥ, ꯀꯞꯀꯅꯨ꯫ ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯏꯃꯥꯗ ꯍꯥꯏꯒꯦ꯫ ꯋꯥꯡꯊꯣꯏꯅ ꯃꯃꯥꯒ ꯎꯅꯗꯨꯅ ꯊꯣꯏꯕꯤꯁꯅꯥꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯆꯥꯔꯒꯦ꯫ ꯏꯃꯥꯒꯤ ꯋꯥꯡꯊꯣꯏ, ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯇꯣꯉꯥꯟꯅ ꯆꯥꯒꯦ ꯈꯜꯂꯛꯂꯤꯕꯅꯣ? ꯏꯃꯥ, ꯇꯔꯨꯕꯤꯅ ꯊꯣꯏꯕꯤꯁꯅꯥꯕꯨ ꯃꯆꯦ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯕꯦꯕꯥꯔ ꯑꯃꯠꯇꯁꯨ ꯊꯝꯗꯦ ꯍꯥꯏ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯊꯕꯛꯇ ꯁꯨꯍꯜꯂꯦ꯫ ꯃꯁꯤꯅ ꯅꯆꯥꯁꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯅ ꯏꯃꯥ, ꯑꯩꯈꯣই ꯇꯁꯦꯡꯅ ꯇꯣꯉꯥꯟ ꯆꯥꯖꯔꯒꯦ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯏꯃꯧ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕꯅꯤ꯫ ꯏꯃꯥꯁꯨ ꯍꯥꯟꯅꯗꯤ ꯈꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯈꯪꯉꯤ꯫ ꯇꯔꯨꯕꯤꯅ ꯃꯆꯦꯕꯨ ꯀꯔꯤꯒꯨꯝꯕ ꯕꯦꯕꯥꯔ ꯑꯃꯠꯇ ꯊꯝꯗꯦ ꯍꯥꯏꯕ꯫ ꯑꯗꯨꯅꯅꯦ, ꯏꯃꯧ ꯊꯣꯏꯕꯤꯁꯅꯥꯁꯨ ꯂꯩꯃꯤꯟꯅꯕꯗ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ꯫ ꯅꯈꯣꯏ ꯇꯣꯉꯥꯟꯅ ꯆꯥꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯅꯅꯦ, ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯃꯆꯥ ꯑꯁꯤꯗ ꯅꯈꯣꯏ ꯍꯣꯡꯖꯤꯟꯗꯨꯅ ꯂꯩꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯦꯝꯆꯧꯕꯤꯅ ꯊꯣꯏꯕꯤꯁꯅꯥꯒꯤ ꯈꯟꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯍꯧꯖꯤꯛꯇꯤ ꯃꯅꯤꯡꯇꯝꯅ ꯂꯩꯖꯕ ꯐꯪꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯗ ꯌꯥꯝꯅ ꯃꯍꯥꯎ ꯂꯩꯔꯝꯃꯤ꯫ ꯃꯥꯅꯕꯨ ꯊꯣꯡꯂꯕꯗꯤ ꯍꯥꯎꯇꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯥꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯒꯤ ꯅꯨꯡꯁꯤꯔꯕ ꯃꯅꯝ ꯀꯌꯥ ꯊꯥꯗꯣꯔꯛꯄꯗꯨ ꯇꯔꯨꯕꯤꯅ ꯅꯝꯂꯝꯃꯤ꯫ ꯙꯥꯃꯉꯥꯜ, ꯀꯥꯏꯗꯒꯤꯅꯣ? ꯏꯟꯁꯥꯡ ꯃꯅꯝꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯃꯍꯥꯎ ꯂꯩꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯗꯤ ꯇꯤꯟꯒꯁꯦ ꯆꯨꯝꯃꯦꯃꯤ꯫ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯊꯣꯡꯕ ꯏꯟꯁꯥꯡꯒꯤ ꯃꯅꯝ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯥꯟꯅ ꯏꯇꯩꯃꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤꯉꯩꯗꯗꯤ ꯏꯇꯩꯃꯒꯤ ꯃꯍꯥꯎ ꯂꯩꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌా ꯑꯃ ꯆꯥꯕ ꯐꯪꯉꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏꯗꯒꯤ ꯆꯥꯕ ꯐꯪꯅꯤ? ꯑꯗꯨ ꯅꯨꯄꯥ, ꯑꯩ ꯆꯥꯗꯤ ꯌꯥꯝ ꯆꯥꯅꯤꯡꯉꯤ꯫ ꯃꯅꯝꯁꯤ ꯇꯥꯕꯗ ꯂꯩꯕ ꯌꯥꯗ꯭ꯔꯤ꯫ ꯀꯃꯥꯏ ꯇꯧꯅꯤ? ꯍꯣꯔꯦꯟꯗꯣ ꯏꯃꯥꯒꯤ ꯄꯤꯔꯛꯀꯅꯤ, ꯑꯗꯨꯗ ꯑꯣꯏꯅ ꯆꯥꯔꯣ꯫ ꯑꯩꯒ ꯑꯃꯨꯛ ꯆꯪꯗꯨꯅ ꯏꯟꯁꯥꯡꯒ ꯂꯧꯔꯨꯕꯒꯗꯤ ꯉꯝꯖꯔꯔꯣꯏ꯫ ꯍꯣꯏꯅꯦ, ꯏꯃꯥꯒꯤ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ, ꯑꯗ ꯑꯣꯏ ꯆꯥꯔꯒꯦ꯫ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤꯁꯅꯥ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯕꯅ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯁꯤꯅ ꯍꯥꯟꯅꯒꯨꯝꯅ ꯃꯅꯤꯍꯥꯔꯒꯤ ꯃꯅꯥꯛꯇ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯆꯠꯂꯝꯃꯤ꯫ ꯈꯨꯔꯥ, ꯅꯆꯥ ꯑꯩꯈꯣꯏ ꯈꯨꯔꯨꯝꯖꯔꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ꯫ ꯋꯥꯡꯊꯣꯏ, ꯊꯣꯏꯕꯤꯁꯅꯥ, ꯏꯆꯥ ꯑꯅꯤꯗꯤ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯅꯁꯛꯀ ꯎꯗꯕ ꯀꯨꯏ꯫ ꯅꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯈꯨꯔꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯤꯗꯤ ꯀꯔꯤ ꯊꯕꯛ ꯂꯩꯔꯒꯦ? ꯈꯨꯔꯥ, ꯅꯆꯥ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯍꯥꯟꯅꯒꯨꯝꯅ ꯈꯨꯔꯥꯒꯤ ꯌꯨꯝꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯋꯥꯡꯊꯣꯏ, ꯊꯣꯏꯕꯤꯁꯅꯥ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯩꯒꯤ ꯏꯆꯥ ꯊꯣꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯈꯨꯔꯥꯒꯤ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗꯤ ꯃꯤꯅ ꯎꯔꯒ ꯐꯖꯔꯤ꯫ ꯑꯗꯨꯅ ꯑꯩ ꯑꯇꯣꯞꯄ ꯃꯐꯝꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯦꯜ ꯇꯥꯟꯖꯅꯕ ꯂꯝꯕꯤ ꯑꯃ ꯁꯤꯜꯂꯛꯂꯒꯦ꯫ ꯑꯗꯨ ꯈꯨꯔꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯁꯪꯒꯣꯝ ꯈꯦꯔꯗꯣ ꯅꯆꯥꯅ ꯍꯧꯖꯔꯛꯄꯅꯤ꯫ ꯂꯧꯁꯤꯟꯕꯤꯌꯨ ꯈꯨꯔꯥ, ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯆꯥꯗ꯭ꯔꯤꯉꯩꯗ ꯇꯤꯟꯕꯨ ꯆꯨꯝꯃꯤ꯫ ꯃꯍꯥꯎ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ꯫ ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯋꯤꯅꯦꯍꯦ꯫ ꯊꯣꯏꯕꯤꯁꯅꯥ, ꯅꯪꯒꯤ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯂꯕ ꯃꯍꯩ ꯑꯃ ꯌꯥꯎꯖꯔꯤꯕ ꯑꯁꯤꯗ ꯅꯈꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯕꯛ ꯁꯨꯕ ꯀꯔꯤꯒꯤ ꯌꯥꯎꯒꯅꯤ?
ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯨꯜ ꯑꯁꯤꯗ ꯆꯥꯅꯅꯕ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯃꯠꯇ ꯐꯝꯗꯦ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯀꯌꯥ ꯑꯃ ꯆꯥꯅꯤꯡꯉꯥꯏ ꯐꯪꯗꯕꯗꯒꯤ ꯋꯥꯅꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯅꯈꯣꯏ ꯑꯅꯤ ꯄꯣꯠꯐꯝ ꯑꯃ ꯍꯥꯡꯅꯅꯕ ꯇꯧꯔꯁꯤ꯫ ꯈꯨꯔꯥ, ꯄꯣꯠꯐꯝ ꯑꯃ ꯍꯥꯡꯕ ꯃꯇꯝꯗ ꯌꯥꯝꯂꯕ ꯁꯦꯜ ꯀꯌꯥ ꯑꯃ ꯆꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯑꯝꯇ ꯂꯩꯇꯦ꯫ ꯈꯨꯔꯥꯅꯅꯦ ꯃꯗꯨꯗ ꯆꯪꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯄꯤꯒꯅꯤ꯫ ꯉꯁꯤꯃꯛ ꯑꯩ ꯃꯤ ꯊꯥꯗꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯣꯠꯐꯝ ꯑꯗꯣ ꯁꯦꯝ ꯁꯥꯍꯜꯂꯦ꯫ ꯑꯗꯨꯒꯅꯦ ꯁꯦꯁꯦ ꯃꯁꯤꯅꯅꯦ ꯊꯣꯡ ꯊꯥꯛꯅꯅꯕ ꯄꯣꯠ ꯆꯩ ꯂꯩꯅꯔꯣ꯫ ꯈꯨꯔꯥꯒꯤ ꯆꯥꯎꯔꯕ ꯂꯃꯟ ꯑꯃ ꯅꯆꯥ ꯑꯩꯈꯣꯏꯅ ꯇꯣꯟꯁꯤꯟꯖꯔꯦ꯫ ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯅꯈꯣꯏꯁꯨ ꯑꯩꯒꯤ ꯏꯆꯥꯒꯨꯝꯕꯅꯤ꯫ ꯁꯨꯕ ꯅꯣꯝꯕꯕꯨ ꯀꯜꯂꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯅꯤꯍꯥꯔꯅ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯑꯃꯗꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯑꯃ ꯌꯣꯟꯅꯅꯕ ꯄꯣꯠꯐꯝ ꯑꯃ ꯁꯦꯝꯗꯨꯅ ꯀꯔꯕꯥꯔ ꯇꯧꯍꯜꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯍꯥꯎ ꯂꯩꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯑꯃ ꯊꯣꯡ ꯊꯥꯛꯇꯨꯅ ꯌꯣꯟꯕ ꯍꯧꯖꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯤꯅ ꯈꯪꯗꯕꯅ ꯆꯪꯅꯔꯛꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯎ ꯈꯪꯅꯔꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤ ꯀꯌꯥ ꯑꯃ ꯆꯪꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯐꯥꯎꯕ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯆꯥꯛ ꯄꯣꯠꯐꯝ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯅꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯁꯅꯥ ꯑꯃꯗꯤ ꯋꯥꯡꯊꯣꯏꯅ ꯄꯣꯠꯐꯝ ꯑꯃ ꯍꯥꯡꯗꯨꯅ ꯀꯥꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯇꯔꯨꯕꯤꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯏꯃꯥꯅ ꯏꯇꯩꯒ ꯏꯆꯦꯒꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯊꯥꯗꯗꯨꯅ ꯄꯣꯠꯐꯝ ꯑꯃ ꯍꯥꯡꯍꯜꯂꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ? ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯒ ꯄꯨꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟꯅ ꯆꯥꯈ꯭ꯔꯕꯅꯤꯅ꯫ ꯇꯣꯉꯥꯟꯅ ꯆꯥꯈ꯭ꯔꯒꯗꯤ ꯏꯃꯥꯅ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯇꯦ꯫ ꯇꯔꯨꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯅꯆꯦ ꯈꯣꯏꯅ ꯄꯣꯠꯐꯝ ꯑꯃ ꯐꯝꯕꯗꯨꯒꯤ ꯃꯇꯥꯡꯗ? ꯃꯥꯅꯤ, ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯖꯔꯤꯕꯁꯦ꯫ ꯕꯦꯃꯥ, ꯃꯈꯣꯏꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯁꯦꯝꯕ ꯃꯇꯝꯗꯅꯦ ꯏꯃꯥꯅ ꯁꯦꯝꯅꯅꯕ ꯁꯦꯜ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯤꯔꯨꯕ ꯂꯩꯇꯦ꯫ ꯃꯗꯨꯗꯤ ꯅꯪꯒꯤ ꯅꯄꯥꯅ ꯄꯤꯔꯒ ꯐꯝꯍꯟꯕꯅꯤ꯫ ꯏꯃꯥꯅꯅꯦ ꯑꯗꯨꯝꯅ ꯇꯥꯏ꯫ ꯏꯃꯥꯅꯕꯨ ꯀꯔꯤ ꯏꯔꯜ ꯂꯩꯗꯨꯅ ꯅꯇꯩ ꯈꯣꯏꯗ ꯁꯦꯜ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯇꯔꯨꯕꯤ, ꯏꯃꯥꯅ ꯍꯥꯏꯁꯦ ꯑꯆꯨꯝꯕꯅꯤ꯫ ꯄꯥꯕꯅ ꯑꯩꯈꯣꯏ ꯗꯥꯆꯧꯈꯣꯏꯗ ꯄꯣꯠꯐꯝ ꯑꯗꯣ ꯍꯥꯡꯅꯅꯕ ꯁꯦꯜ ꯄꯤꯕꯅꯦ ꯍꯥꯏ꯫ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯗꯕ ꯌꯥꯗꯦ꯫ ꯇꯔꯨꯕꯤ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯋꯥꯈꯜꯅ ꯃꯇꯩ ꯑꯃꯗꯤ ꯃꯆꯦꯅ ꯈꯔ ꯅꯨꯡꯉꯥꯏꯖꯔꯛꯄꯗꯨ ꯎꯔꯒ ꯀꯂꯛꯇꯨꯅ ꯃꯄꯥꯗ ꯍꯥꯏꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯃꯦꯝꯆꯧꯕꯤꯅ ꯎꯔꯒ ꯈꯟꯖꯔꯝꯃꯤ꯫ ꯑꯣ, ꯑꯩꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯇꯥꯔꯛꯇꯨ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯀꯔꯝꯕ ꯃꯇꯝꯗ ꯂꯩꯃꯤꯟꯅꯔꯛꯀꯅꯤ? ꯇꯔꯨꯕꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯄꯥꯗ ꯌꯥꯝꯅ ꯋꯥꯔꯧꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯀꯩꯒꯤꯅꯣ ꯄꯥꯕꯨꯡꯅ ꯏꯇꯩꯒ ꯏꯆꯦꯒꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯊꯣꯛꯇꯨꯅ ꯄꯣꯠꯐꯝ ꯑꯃ ꯍꯥꯡꯍꯜꯂꯤꯕꯗꯨꯕꯣ? ꯕꯦꯃꯥ, ꯃꯗꯨꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯃꯈꯣꯏꯗꯤ ꯃꯤꯇꯣꯞ ꯅꯠꯇꯦ, ꯅꯪꯒꯤ ꯅꯆꯦꯒ ꯅꯇꯩꯒꯅꯤ꯫ ꯃꯈꯣꯏꯅ ꯁꯨꯐꯝ ꯅꯣꯐꯝ ꯈꯪꯗꯗꯨꯅ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯩꯗꯣ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯌꯥꯝꯅ ꯍꯩ꯫ ꯃꯗꯨꯒꯤ ꯃꯥꯒ ꯆꯥꯟꯅꯖꯕ ꯁꯤꯟꯐꯝ ꯑꯗꯨꯗ ꯏꯄꯥꯅ ꯄꯣꯠꯐꯝ ꯑꯃ ꯍꯥꯡꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯁꯤꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯄꯥꯕꯥ, ꯃꯗꯨ ꯌꯥꯗꯦ꯫ ꯄꯥꯕꯅ ꯁꯦꯜꯕꯨ ꯌꯥꯝꯅ ꯃꯥꯡꯍꯟꯕꯤꯔꯤꯕ ꯀꯩꯒꯤꯅꯣ? ꯄꯥꯕꯥ, ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ, ꯌꯥꯝ ꯊꯨꯅ ꯃꯈꯣꯏꯗ ꯄꯤꯈꯤꯕ ꯁꯦꯜꯗꯣ ꯂꯧꯁꯤꯟꯕꯤꯔꯨꯆꯣ꯫ ꯇꯔꯨꯕꯤ, ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯗꯨꯕꯨ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫ ꯅꯆꯦꯒ ꯅꯇꯩꯒꯅ ꯄꯣꯠꯐꯝ ꯑꯃ ꯍꯥꯡꯗꯨꯅ ꯁꯦꯜ ꯇꯥꯟꯖꯕ ꯑꯁꯤꯗ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯥꯏꯔꯒꯦ? ꯃꯤꯗꯤꯅꯦ ꯃꯁꯥꯒꯤ ꯍꯩꯖꯕ ꯍꯣꯠꯅꯖꯃꯟ ꯑꯗꯨꯅ ꯁꯦꯜ ꯇꯥꯟꯕꯅꯤ꯫ ꯅꯪꯁꯨ ꯐꯝꯅꯤꯡꯂꯒꯅ ꯏꯄꯥꯅ ꯁꯦꯜ ꯄꯨꯝꯅꯃꯛ ꯄꯤꯔꯛꯀꯅꯤ꯫ ꯃꯗꯨꯗꯤ ꯅꯠꯇ꯭ꯔꯗꯨꯅ ꯃꯤꯕꯨ ꯋꯥꯅꯅꯕ ꯁꯤꯟꯕꯗꯤ ꯇꯧꯒꯅꯨ꯫ ꯏꯄꯥꯒꯤ ꯕꯦꯃꯥ, ꯅꯪꯁꯤ ꯅꯌꯨꯝ ꯄꯥꯟꯂꯕꯅꯤ꯫ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯋꯥꯈꯜ ꯃꯆꯥ ꯈꯟꯕꯗꯣ ꯇꯣꯛꯂꯣꯅꯦ꯫ ꯄꯨꯛꯆꯦꯜꯗꯨ ꯈꯔ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨꯅꯦ꯫ ꯅꯪꯅꯦ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ꯫ ꯌꯥꯔꯦ ꯆꯠ꯫ ꯑꯗꯨꯒꯅꯦ ꯅꯄꯥꯝꯗ ꯂꯥꯛꯅꯤꯡꯉꯦ ꯍꯥꯏꯗꯅ ꯃꯔꯝ ꯂꯩꯇꯅ ꯄꯪꯂꯥꯛꯇ ꯂꯥꯛꯀꯅꯤ꯫ ꯃꯔꯝ ꯆꯥꯅ ꯂꯥꯛꯑꯣ꯫ ꯅꯪꯒꯤ ꯅꯅꯦꯝ ꯑꯃ ꯌꯨꯝꯗꯨꯗ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯆꯤꯟ ꯅꯅꯥꯎ ꯈꯟꯅ ꯆꯩꯅꯗꯅ ꯅꯨꯡꯁꯤꯅ ꯄꯨꯟꯃꯤꯟꯅꯧ꯫ ꯌꯥꯔꯦ, ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯥꯛꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯄꯥꯕꯨꯡꯗꯤ ꯅꯆꯥ ꯑꯁꯦꯡꯕ ꯑꯩꯉꯣꯟꯗꯒꯤ ꯃꯤꯇꯣꯞꯅ ꯍꯦꯟꯅ ꯈꯟꯖꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯑꯣꯏ꯫ ꯇꯔꯨꯕꯤ ꯃꯄꯥꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯕ ꯃꯈꯩ ꯃꯥꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯃꯥꯒꯤ ꯏꯁꯧ ꯂꯥꯡꯕ ꯃꯇꯧ ꯑꯗꯨꯗ ꯃꯉꯥꯜꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯔꯨꯕꯤ, ꯅꯪꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯇꯥꯆꯧꯒ ꯏꯇꯩꯃꯒꯅ ꯃꯁꯥꯒꯤ ꯃꯍꯩꯅ ꯁꯦꯜ ꯇꯥꯟꯖꯗꯨꯅ ꯍꯤꯡꯖꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯅꯪꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯄꯪꯕꯅꯤꯅ ꯈꯪꯉꯝꯃꯣꯏ꯫ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯗꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯍꯦꯟꯈ꯭ꯔꯕꯗꯤ ꯃꯤꯅ ꯑꯩꯈꯣꯏꯁꯦ ꯎꯁꯤꯜꯂꯛꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯑꯣ, ꯄꯣꯠꯐꯝ ꯃꯆꯥ ꯑꯃꯈꯛ ꯐꯝꯕꯁꯤꯅ ꯁꯦꯜ ꯄꯥꯏꯈ꯭ꯔꯕꯤ ꯅꯉꯣꯟꯗꯒꯤ ꯍꯦꯟꯒꯗꯧꯔꯤꯕ? ꯇꯔꯨꯕꯤ, ꯃꯗꯨ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ꯫ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ꯫ ꯑꯩꯁꯨ ꯏꯆꯦꯒꯨꯝꯅ ꯆꯥꯛ ꯏꯟꯁꯥꯡꯒꯤ ꯃꯊꯦꯜ ꯀꯌా ꯊꯣꯡꯗꯨꯅ ꯌꯣꯟꯅꯅꯕ ꯄꯣꯠꯐꯝ ꯑꯃ ꯊꯨꯅ ꯁꯦꯝꯕꯤꯌꯨ꯫ ꯑꯗꯨꯁꯨ ꯏꯆꯦꯒꯤ ꯄꯣꯠꯐꯝ ꯃꯃꯥꯡꯃꯛꯇꯗ꯫ ꯆꯠꯂꯣ,
ꯁꯦꯝꯕꯤꯅꯕ ꯃꯤ ꯍꯥꯏꯔꯨꯗ꯭ꯔꯣꯕ? ꯉꯥꯏꯈꯣꯗ ꯇꯔꯨꯕꯤ, ꯅꯪꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯐꯥꯎꯕ ꯍꯩꯇꯕ ꯅꯪꯅ ꯀꯔꯝꯅ ꯆꯥꯅ ꯊꯛꯅꯅꯕ ꯊꯣꯡ ꯊꯥꯛꯇꯨꯅ ꯌꯣꯟꯒꯗꯧꯔꯤꯕꯅꯣ? ꯃꯗꯣ ꯐꯝꯂꯕꯁꯨ ꯀꯥꯟꯅꯔꯣꯏ, ꯁꯦꯜ ꯇꯤꯡꯉꯒ ꯇꯣꯛꯀꯅꯤ꯫ ꯅꯨꯄꯥ, ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯔꯔꯣꯏꯗ꯭ꯔꯣ? ꯅꯪꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯗꯤꯅꯦ, ꯑꯩ ꯍꯧꯖꯤꯛꯃꯛ ꯄꯥꯕꯨꯡꯒꯤ ꯃꯤ ꯊꯥꯗꯨꯅ ꯁꯦꯝꯍꯜꯂꯨꯒꯅꯤ, ꯑꯗꯨꯒ ꯅꯪꯁꯨ ꯀꯥꯏꯅꯕ ꯇꯥꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯨꯕꯒꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯦ, ꯑꯩ ꯆꯠꯂꯅꯤ꯫ ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ, ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯤꯗꯣ ꯍꯥꯏꯅꯔꯨꯔꯒꯦ꯫ ꯑꯗꯨ ꯇꯔꯨꯕꯤ, ꯏꯇꯩꯃꯒꯤ ꯄꯣꯛꯐꯝ ꯃꯃꯥꯡꯃꯛꯇꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯐꯝꯖꯤꯟꯕꯗꯨꯗꯤ ꯐꯖꯃꯟꯗꯦꯗꯅ꯫ ꯅꯨꯄꯥ, ꯅꯪ ꯃꯤꯗꯣ ꯍꯥꯏꯅꯔꯨꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯅꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯑꯣ, ꯑꯩ ꯆꯠꯂꯦ, ꯍꯥꯏꯅꯔꯨꯔꯒꯦ꯫ ꯇꯔꯨꯕꯤꯅ ꯃꯆꯦꯅ ꯀꯔꯕꯥꯔ ꯃꯆꯥ ꯑꯃꯈꯛ ꯇꯧꯖꯕꯗꯨ ꯀꯥꯟꯅꯔꯦ ꯈꯪꯕꯗꯒꯤ ꯃꯆꯦꯒꯤ ꯄꯣꯠꯐꯝ ꯃꯃꯥꯡꯃꯛꯇꯗ ꯃꯥꯒꯤ ꯆꯥꯎꯔꯕ ꯄꯣꯠꯐꯝ ꯑꯃ ꯍꯥꯡꯖꯤꯟꯗꯨꯅ ꯌꯣꯟꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯔꯨꯕꯤꯗꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯑꯃꯠꯇ ꯊꯣꯡ ꯊꯥꯛꯄ ꯍꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡ ꯊꯥꯛꯄ ꯌꯥꯝꯅ ꯍꯩꯕꯤ နꯨꯄꯤ ꯑꯃ ꯅꯦꯛꯇꯨꯅ ꯊꯥꯒꯤ ꯁꯦꯜ ꯄꯤꯔꯒ ꯊꯣꯡꯍꯟꯗꯨꯅ ꯌꯣꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯅꯧꯕ ꯄꯣꯠꯐꯝ ꯑꯃ ꯐꯪꯂꯛꯄ ꯎꯕꯗ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯔꯤꯁꯨ ꯈꯟꯕ ꯇꯧꯔꯝꯗꯦ, ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯇꯔꯨꯕꯤꯅ ꯃꯥꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯊꯣꯡ ꯊꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯊꯤꯅ ꯉꯥꯡꯕꯤ ꯆꯩꯕꯤꯔꯝꯃꯤ, ꯁꯦꯜꯁꯨ ꯅꯤꯡꯊꯤꯅ ꯄꯤꯕꯤꯔꯝꯗꯦ꯫ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯄꯣꯠꯐꯝꯗ ꯃꯤ ꯆꯪꯕ ꯂꯦꯞꯂꯝꯗꯦ, ꯇꯔꯨꯕꯤꯒꯤꯗꯤ ꯄꯣꯠꯐꯝꯗ ꯆꯪꯒꯦ ꯇꯧꯕ ꯃꯤꯁꯨ ꯃꯥꯒꯤ ꯏꯁꯧ ꯂꯥꯡꯕ ꯃꯇꯧ ꯑꯗꯨꯗ ꯀꯅꯥꯅꯁꯨ ꯆꯪꯅꯤꯡꯂꯝꯗꯦ꯫ ꯅꯣꯡꯃ ꯌꯥꯝ ꯊꯥꯖꯗꯅ ꯇꯔꯨꯕꯤꯒꯤ ꯈꯥꯇꯣꯟꯅ ꯃꯄꯥ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯆꯦꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯔꯨꯕꯤ ꯃꯄꯥ ꯂꯩꯈꯤꯗꯕꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯗꯦ, ꯑꯗꯨꯕꯨ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤ ꯁꯅꯥꯗꯤ ꯃꯅꯤꯍꯥꯔꯕꯨ ꯂꯥꯏꯃꯛꯅꯤ ꯈꯟꯅ ꯂꯥꯠꯆꯔꯝꯃꯤ꯫ ꯇꯔꯨꯕꯤ ꯃꯥꯒꯤ ꯀꯔꯕꯥꯔ ꯑꯗꯨ ꯃꯨꯠꯄꯒ ꯆꯞ ꯃꯥꯟꯅꯔꯦ, ꯀꯅꯥꯝꯇꯅ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯄꯣꯠ ꯂꯩꯕ ꯆꯪꯉꯛꯇ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯈꯥꯇꯣꯟꯅ ꯇꯔꯨꯕꯤꯕꯨ ꯃꯌꯨꯝꯗ ꯇꯣꯏꯅ ꯎꯅꯗꯨꯅ ꯃꯤ ꯇꯥꯍꯟꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯦꯝꯆꯧꯕꯤꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯇꯔꯨꯕꯤ, ꯅꯈꯣꯏ ꯈꯥꯇꯣꯟꯅ ꯍꯟꯗꯛ ꯃꯔꯛ ꯇꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯃꯥꯒꯤ ꯌꯨꯝꯂꯣꯝꯒꯤ ꯀꯔꯤ ꯊꯕꯛꯀ ꯂꯩꯕꯖꯥꯠꯅꯣ? ꯏꯃꯥ, ꯄꯥꯕ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯈꯥꯇꯣꯟꯅ ꯑꯩꯒꯤꯗꯤ ꯏꯄꯥꯅꯤ, ꯃꯆꯥ ꯑꯩ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯂꯥꯛꯂꯤꯕꯅꯤ, ꯑꯇꯩ ꯃꯔꯝ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ꯫ ꯃꯦꯝꯆꯧꯕꯤ ꯋꯥ ꯃꯈꯥꯗꯤ ꯇꯥꯔꯝꯗꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯑꯃꯨꯛ ꯊꯣꯝꯕ ꯂꯥꯛꯇꯨꯅ ꯇꯔꯨꯕꯤꯒ ꯎꯅꯔꯝꯃꯤ꯫ ꯈꯥꯇꯣꯟ, ꯑꯩꯅ ꯄꯣꯠꯐꯝ ꯃꯆꯥ ꯑꯃꯈꯛ ꯐꯝꯖꯕꯗꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯦꯅ ꯑꯩꯉꯣꯟꯗ ꯆꯪꯂꯛꯀꯗꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅ ꯀꯧꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯉꯤ, ꯃꯁꯤꯒꯤ ꯈꯟꯕꯗ ꯅꯆꯥ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯏꯆꯥꯁꯤꯗꯤ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ? ꯈꯥꯇꯣꯟꯅ ꯂꯥꯛꯂꯤꯕꯁꯦ ꯑꯗꯨꯒꯤꯅꯤ꯫ ꯁꯦ, ꯈꯥꯇꯣꯟ ꯋꯥ ꯍꯥꯏꯒ ꯃꯨꯟꯅ ꯇꯥꯎ꯫ ꯅꯪꯅ ꯅꯆꯦꯒ ꯅꯇꯩꯒꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯆꯥꯛ ꯀꯧꯔꯨ, ꯑꯗꯨꯒ ꯍꯥꯟꯅ ꯅꯪꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯀꯥꯎꯊꯣꯛꯄ ꯁꯥꯗꯨꯅ ꯉꯥꯡꯉꯨ, ꯑꯗꯨꯒ ꯅꯆꯦꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡ ꯊꯥꯛꯄꯒꯤ ꯃꯇꯝꯗ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯁꯥꯗꯨꯅ ꯅꯆꯦꯅ ꯊꯣꯡꯂꯤꯕ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯎꯐꯨꯜ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯁꯦ ꯆꯥꯏꯁꯤꯜꯂꯝꯃꯨ꯫ ꯈꯥꯇꯣꯟ, ꯁꯤꯕꯨ ꯀꯩꯅꯣ, ꯆꯥꯕ ꯌꯥꯕ ꯄꯣꯠꯂꯣ? ꯃꯁꯦ ꯆꯥꯔꯨ ꯂꯥꯛꯂꯨꯕꯒ ꯌꯥꯕ ꯅꯠꯇꯦꯅꯦ, ꯃꯁꯤꯕꯨ ꯍꯦꯛ ꯆꯥꯔꯨꯔꯕ ꯃꯤꯗꯣ ꯃꯈꯣꯡ ꯍꯥꯝꯊꯕꯅ ꯂꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯈꯥꯇꯣꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩ ꯏꯃꯥꯗ ꯑꯐꯕ ꯁꯥꯔꯒ ꯍꯥꯏꯔꯒꯦ, ꯑꯗꯨꯒ ꯍꯌꯦꯡ ꯏꯆꯦꯒ ꯏꯇꯩꯒ ꯆꯥꯛ ꯀꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯨꯔꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯔꯨꯕꯤꯅ ꯃꯆꯦꯒ ꯃꯇꯩꯒ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯆꯥꯛ ꯀꯧꯔꯝꯃꯤ꯫ ꯏꯆꯦ, ꯅꯅꯥꯎꯅ ꯏꯆꯦꯗ ꯉꯥꯡꯈꯤꯁꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯈꯟꯕꯤꯗꯨꯅ ꯑꯝꯇ ꯉꯥꯛꯄꯤꯌꯨ, ꯑꯩ ꯏꯆꯦꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯏꯅꯥꯎ, ꯏꯆꯦꯗꯤ ꯀꯩꯁꯨ ꯈꯟꯗꯤ, ꯏꯅꯥꯎꯗ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯏꯆꯦ, ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯨꯝꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯦ꯫ ꯇꯔꯨꯕꯤ, ꯑꯩ ꯃꯗꯨꯒꯤ ꯋꯥꯗꯨꯗꯤ ꯅꯇꯩꯒ ꯑꯝꯇꯪ ꯇꯥꯟꯅꯔꯛꯈꯤꯒꯦ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯨꯗꯤ ꯏꯆꯦꯅ ꯏꯇꯩꯗ ꯍꯪꯕꯤꯔꯣ꯫ ꯇꯔꯨꯕꯤꯅ ꯃꯆꯦꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯀꯧꯁꯤꯟꯅꯔꯝꯂꯒ ꯃꯆꯦꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯊꯣꯡꯕ ꯃꯇꯝꯗ ꯆꯪꯗꯨꯅ ꯇꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯃꯆꯦꯅ ꯊꯣꯡ ꯊꯥꯛꯂꯤꯕ ꯃꯊꯦꯜꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥꯅ ꯄꯤꯔꯝꯕ ꯄꯣꯠ ꯑꯗꯨ ꯍꯥꯞꯂꯝꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯗꯤ ꯈꯪꯗꯕꯅꯤꯅ ꯍꯥꯟꯅꯒꯨꯝꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯑꯗꯨꯕꯨ ꯄꯣꯠꯐꯝꯗ ꯄꯨꯊꯣꯛꯇꯨꯅ ꯌꯣꯟꯖꯔꯝꯃꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯂꯩꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯝꯂꯕ ꯈꯨꯟꯖꯥ ꯃꯌꯥꯝ ꯀꯌꯥ ꯋꯥꯡꯊꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯎꯕꯗ ꯃꯦꯝꯆꯧꯕꯤ ꯑꯃꯗꯤ ꯋꯥꯡꯊꯣꯏ ꯃꯇꯩ ꯃꯅꯥꯎꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ? ꯏꯅꯦ, ꯊꯣꯏ ꯁꯅꯥꯅ ꯌꯣꯟꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯃꯈꯣꯡ ꯍꯥꯝꯊꯗꯨꯅ ꯂꯥꯏꯀꯠꯅꯍꯧꯔꯤ, ꯑꯗꯨꯅ ꯊꯣꯏꯕꯤ ꯁꯅꯥꯗ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ, ꯃꯥꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯍꯥꯠꯅꯅꯕ ꯑꯋꯣꯏꯕꯃꯛꯀꯤ ꯍꯤꯗꯥꯛ ꯌꯥꯟꯁꯤꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅꯃꯛ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯌꯥꯝ, ꯏꯃꯧ ꯅꯨꯄꯤ ꯊꯣꯏ ꯁꯅꯥꯅ
ngasi phawba pot yolakpa matam asida adugumba tawkhiba amata leite aduga imau nupina adugumba khunja miyambu wahanaba thabak tawramgani haibasu thajade thoisana khunja miyamna hairibasibu kari nang phattaba thabak tawrurabro ima namongna kari maramgidamakta khunja miyambu wananaba singadawriban khunja miyam pumnamak aita sengnamak aina thongliba mathel singda phattaba mibu sokpa yaba posak amata hapkiba leijade aibu amukta thajabi fare fare nangna dumna hairabani adubu thoisana nangdi ngasidagi chana thaknaba pochai amukhan khulasida yonbadi yar karigumba nangna lam hinduna yolaklabadi matung tarakpada phattaba pumnamakki daida nangna pugadaban asumna haujikti thoisana khulgi miyamna chana thaknaba yonba yaroi haina thingjinbiri wangthoi amadi thoisana karbar macha ama tawduna nungaina hingjarakpa hawraba matamda adumna tawbibaduda yamna mathamoi soklammi tarubi haujikti magi ningba thungjari mana haujikti maningtamna pochai yolammi thoisana phamjabanina mi singsu mangondagi leiningda leiba tarammi tarubina tawriba matawasi mangala khara chingnaba hawraklammi nongma tarubigi makhura laktuna ngangnariba wa adu munna mak mangala tarammi makhura chakraba matungda mangala tarubida hairammi tarubi nang toishi kaino aina kadawrage nangna nakhuraga nangana aigi chamjaraba tachawga itaimagabu khunja miyam mamangda aranba tahaliba kaigin tarubi ai nangna haibada yadana tasu lakpani adubu nangna handak tawramlibasibu sibu kaino masi kharadi henmal karigi henmanbano aina tawribase karbarni aikhoine hena chawkhatke hairadi aigi lambida yetkadaba khudingma manghanba tabani aigi khatone sinbiriba mayamase aibu nungshibagini tarubi nangna phana khalibana khurado afaba minate khulgi miyamna sumase khwaidigi mabuchel pikpa masagi oijabata thiba longnum chawba mini haiba nang khangde aidi hojik phawba chingnaribani pabana lekhijabado khatongi makut yaramgani haiduna tamona aigi khatona khalibado aranbani aikhoi pabana aibu nungshibadagi khatona aibu nungshibana heli nakhoi mayamna aigi khatonbu lana khalibado madu yamna lali nakhoini yengliba miyengdo ayyaningde aduna hojikti ai ipam chakani nakhoi aina yumasida leitrabadi chara henine aikhoi nangi naral charaga hingdrabasu yai nangna aigi iyamba madi itaimabu awafamda thanamnaga aina tumina legadaba nate ichil inawgi nungshiraba maribusu nangna hojikti tokhai tahanbi sudana nungaiba pamnuba aigi irani aduba hojikti yari ai wakhal tari nangi naral charaga punsi ase nangi nakhada hingadabagi saru pangalna suduna iningtamna hingjagi nang jage harabasu sakro imung kainaba sinbi nangdi yumsida lerano chatkani aidi nangna tandrabasu chatkani hai mangal nakhoina ngangnariba mayamdubu kaithongnaba yawrabage ima masigi nupisi yamna phattaba nupini handak akhoi ta chawga itaimagana miyam mamang aranbada hankibado magi makhuraga magana sinba thabakni mana aigi imung asibu kangkhong chahelabani imawi bema nachena nangoda kayamo akaiba chakhrabagi nangna nachebu atuk hamna nusidriba adubo yare ima namana chachangduna aranbaga tahanbadi yaro ai chakhrani nakhoigi lairaba yumsida ai leijaningde chakro chalo nang amu hana yumsida lakpa yaroi mangal kaidaunarage nakhoina laukhanare sibo minai nupi nangna maramoiduna aise aranbada halidana hojikti nakhoi nungaina lehor ai chatle magi wahaido tabada mangal sawba henmaladuna tarubibu phuduna tanki thoisana mangalbu khamlami rubibu chatanaba kayarak haijarami adubu tarubi mana thokpa ngangduna chatki hojikti mangalna mataimada thokiba wari singa adu liduna lale haina haijarami asomdana tarubi kaptuna mayumda chatlami adubu mana chatluba matamdadi magi makhura amadi makhuragi machanupaga wari sanabadu tarami pabana ibu mafamsida kawruklibasibu karigino khaba hojikti yumjaw asisu khoi oiga dawrabani nakhoi bachugi lanthom mayam asisu aina oiba yanabagi tamakta tarubibu aina itaw amada thajagi tawbani adubu tarubina yadabadagi aigi aningbu pumba kaiki madugi matungdagidi tarubina mayum pangkhraba matungda aina nakhoi bachawbusu mi nektuna halanbani baba nangna mi nektuna bachawbu halaliba as nangni mi harpa ma oirine adubu baba
ꯕꯥꯆꯧꯒꯤ ꯂꯟꯊꯨꯝ ꯃꯌꯥꯝ ꯑꯁꯤꯗꯤ ꯏꯆꯦ ꯇꯔꯨꯕꯤꯒꯤ ꯑꯣꯏꯐꯝ ꯊꯣꯛꯇ꯭ꯔꯣ? ꯃꯥꯅ ꯁꯣꯏꯗꯅ ꯂꯧꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯗꯨꯅꯅꯤ ꯑꯩꯅ ꯇꯔꯨꯕꯤꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯈꯠꯅꯅꯕ, ꯃꯌꯨꯝꯒꯤ ꯃꯤꯅ ꯅꯨꯡꯁꯤꯗꯅꯅꯕ ꯁꯤꯟꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯅꯕ ꯁꯤꯜꯂꯤꯕ꯫ ꯇꯔꯨꯕꯤ ꯃꯈꯨꯔꯥꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯤ꯫ ꯃꯁꯥꯅ ꯂꯥꯜꯂꯦ ꯈꯪꯖꯔꯕꯗ ꯃꯉꯥꯜꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯪ ꯀꯩꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯏꯅꯣ? ꯅꯪ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯕ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ? ꯇꯥꯃꯣ, ꯑꯩ ꯂꯥꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯖꯔꯛꯂꯦ꯫ ꯈꯥꯇꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯑꯩꯒꯤ ꯂꯟꯊꯨꯝ ꯃꯌꯥꯝꯕꯨ ꯃꯥꯅ ꯂꯧꯅꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯕꯨꯁꯨ ꯃꯥꯅ ꯍꯥꯠꯄꯅꯤ꯫ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯏꯃꯨꯡ ꯀꯥꯏꯅꯅꯕ ꯁꯤꯟꯖꯔꯔꯣꯏ꯫ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯪ ꯍꯧꯖꯤꯛ ꯈꯛꯇꯗ ꯈꯪꯂꯛꯄ꯭ꯔꯥ? ꯅꯪꯅ ꯂꯪꯖꯔꯨꯕ ꯅꯔꯥꯜ ꯃꯌꯥꯝ ꯑꯗꯨꯗꯤ ꯏꯇꯩꯃꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ꯫ ꯏꯇꯩꯃꯅ ꯉꯥꯛꯄꯤꯔꯛꯂꯕꯗꯤ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯒꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯏꯆꯦ, ꯅꯅꯥꯎ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯄꯪꯕꯤ ꯑꯣꯏꯔꯨꯕꯅ ꯈꯥꯇꯨꯅ ꯑꯩꯕꯨ ꯂꯥꯏꯅ ꯁꯥꯟꯅꯕꯤꯔꯝꯅꯤ꯫ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯆꯦ꯫ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯏꯆꯦꯕꯨ ꯋꯥꯍꯜꯂꯔꯣꯏꯌꯦ꯫ ꯇꯔꯨꯕꯤ, ꯀꯞꯀꯅꯨ꯫ ꯏꯆꯦ ꯀꯩꯁꯨ ꯈꯟꯗꯦ꯫ ꯅꯪꯅ ꯉꯁꯤ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯃꯨꯛ ꯂꯩꯔꯔꯣꯏ꯫ ꯏꯆꯦꯅ ꯄꯥꯝꯖꯕꯗꯤ ꯅꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯄꯨꯟꯅ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕꯗꯨꯅꯤ꯫ ꯏꯆꯦ, ꯉꯁꯤꯗꯒꯤꯗꯤ ꯏꯆꯦ ꯇꯣꯉꯥꯟꯅ ꯆꯥꯒꯦ ꯈꯟꯕꯤꯔꯅꯨ꯫ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯟꯅ ꯌꯨꯝ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯏꯆꯥꯁꯥ, ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯛꯇꯨꯅ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯑꯁꯤꯅꯤ ꯏꯃꯥꯅ ꯄꯥꯝꯖꯔꯤꯕ꯫ ꯑꯗꯨꯅꯅꯦ ꯉꯁꯤꯗꯒꯤꯗꯤ ꯏꯪ ꯇꯞꯄ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯁꯤꯀꯣ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯆꯤꯜ ꯃꯅꯥꯎ ꯄꯨꯟꯅ ꯌꯨꯝ ꯑꯃꯗ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯇꯔꯨꯕꯤꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯀꯔꯥꯝ ꯆꯥꯎꯕ ꯃꯈꯨꯔꯥꯕꯨꯁꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯍꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯔꯨꯕꯤꯒꯤ ꯃꯄꯥꯅ ꯊꯝꯂꯝꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯈꯤꯔꯝꯃꯤ꯫